Imphaldagi Kangsup Lambida kilometer taret khaktamak chatlaga leiriba Manipur Zoological Garden ase size picture abasu schedule 1 amadi 2 gi category di yauriba endangered species kya leibana maram oiraga medium size zoo ama oina Central Zoo Authority CZN masak khangbiri adubu endangered species kya ama leirabasu zoo ase ngasi fawbada India gi miyamna khwaidagi pamnaba zoo singi ranking lista yawba ngamdri Ingsok lising amaga chamapan humudra taruki October anidagi chalaiba haukiba zoo asigi pak sauba ase subnatage lam hectare nipan dasmik ama taret khaktamakni adubu piklabasu pikna zoo asida leiriba species nifu mangagi manungda kunmapan amadi endangered oiraba species makhal oiri official record ki matung ina English nganiga taramapan gi January fawbada zoo asida leiriba sa singi masing ase punna sahumga marifunipan ni masigi manungda kabokai yongmu Yong Ikai TV, Som, Sangai, Karsa, Nongin, Waba na chingba sa kaya ama yauri. Zoo asi Central Zoo Authority CZ egi sentang makada Forest Department at chalaiba zoo ni. Mamang sahigi budget plan da zoo asi gi oina lupa crore ama dasmik mari manga kaithaki adubu handaki sahigi oina di crore ama dasmik ama humda hantarakbana zoo asi gi maintenance da asoba khudong sadaba amadi oirari. Zoo asina tha amada chaurakna changchatta lupa lising nipudage yankai fawwa income generate toba ngamle ing lising ani tara taruk tara taret ki oina lupa lakh nipan lising ani chamanga ga subna kunmari ing lising ani tara taret tara nipan ki oina lupa lakh mapan lising yankai taruk chamapan ga nifu mari amadi lising ani tara nipan tara mapan ki oina lupa lakh mapan lising kunthra nipan chanipan subna manga revenue generate tawki Endangered species hai tare ko wildlife protection area sida schedule 1 ga 2 se endangered species haina lawi akhoi gi endangered species se 29 species laibadagi out of the 46 species aduna endangered species masing yambagi zoo se picture so medium size zoo haina Central Zoo Authority china recognize tawkhre mahakna makha taraduna master plan amagi makhada Langol Game Village singkhong da leiriba Sangai second home asisu Tha kharigi manungda jugi kha thangmada sengbatliba anauba sangai home enclosure asida hongjilagani Mantri Pukrida sariba Zoological Museum asisu athuba matamda sangaduna miyamda yengba fangalagani breeding season da species singi oiva akhannaba thorang kaya lokhatpaga loinana endangered species singsu breeding taunaba scientific oiva thorang kaya ma lokhatli haina mahakna haiki akhoi gi forest department gi site gi akhoi gi lam expand taunaba process chatharabani masi se huji khatang gi wafam na te khara kuirabani and then recently last year also akhoi gi environment department sena social impact assessment tawi zoo ga thangnaba Manipur Polo Association gi lam thangnaba malai masi 7.35 acre gumba area se expand tawningai gi hek zoo gi nakan se si process ama chathaki social impact assessment si shu tawkre public hearing chu tawkre adu moi gi environment gi report se singa hatang ngai se expansion gi damakti process ti khoi dum chatharabani Manipur ge yumna nariba Assam gi Guwahati Tiniali da leiriba Assam Zoological Garden asigi pak saubo se hectare samaga humudra mangani Manipur Zoological Garden asiga sangdam narubada aikhoi gi state ki zoo asi aduki matik pi loinana landscaping tobasu ngamde Assam gi zoo asimak ki thakta sengatpa ngamdrabasu Manipur Zoological Garden gi chingkhong da leiriba hectare taret dasmik ahum manga pak saubalam asi lokshinduna zoo asibu sengbatlabade zoo asi medium size zoo amagi thakta gi hena sauba zoo ama oina sengbatpa ngamgani lenga ki maikai dagi su hairiba mafam asi zoo asigi saruk ama oina lokshinnaba khanari haina mahakna haiki Central Zoo Authority na master plan se approve tawi based on that master plan sida laiba se akhoi gi leiriba facility loin makse as per master plan din na chate why because akhoi funding pick pagi hai tare so everything in 1 year se loin makse akhoi overhaul to bangamde aduna it depends on the funding also state plan da akhoi gi state plan da laiba di majority goes for animal feed and medicine and supplements aduna akhoi gi enclosure anauba saba khotpagi khudong chabdi kya laijade adubu Central Zoo Authority dagi di akhoi chahi khuding annual plan of operation haibasi chahi khuding akhoi submit tawi Central Zoo Authority da adubu moina piba pidabudi Central Authority dagi moigi funding position da laijare haibadi last year di akhoi Central Zoo Authority dagi di amata phangja khide
Nakal amaromda state asigi amakhakta ngairaba zoo asi yaunaba chatleba lambi asi yamna phibam sokna leiri. Sahi kyagi mamangda thakiba koilas ngasi fawba semjin bidabana kongkut saduna leiba thengnarakhi. Zoo asi yokhatse hairabadi zoo gi park sauba hengat hanbata natana lambi thongi phibam asisu semjin bage tangai fadaba lei. Imphal dagi nongsublomda kilometer 8 khaktamak chatlaga leiriba Iroishemba haiba mafam asida leiriba khoigi Manipur gi amatta ngairaba Manipur Zoological Garden picture abasu Attei state ta leiba Zoological Garden singa changdam namda pangnom noptana leiri. Hairiba Zoological Garden asida endangered species kunma pan yauna punna species nifuga manga leiri. Sangai gi second home hairiba khoigi langol chingmairom da leiba second home asisu tha khargi manungda khoigi Zoological Garden sida shift tawduna sangai sing asi somda puraknabagi kanna hotnari haina khoigi authority gi maikedi gi khoida takpirakli mathou asumna leijaba khara khaktana yanaba fajanaba silliba asi yamna thaganingai ni amasung pukning thoganingai ni Imphal dagi su pangthap thaptana leiriba zoo asi bhok lakliba kilometer 8 asi manungda kilometer 5 mukti khoigi black topping tawi aduga zoo singkhongdagi changlaglaga khoigi Central Agricultural University fawbadi khoi black topping tawraga makhataba zoo fawba changlagli lambi asidi akhoigi black topping su tawbidaba haiba tare zoo asi yoksilakpada khoigi khudong chadaba nongju tha matamda aduki matik awaba mayoknari paudam jariba sarat anobam video journalist Govt Tom TV News Imphal.